Kumja English ingani supna kun humdoida India pumbagi Oina internally displaced person Lakh rom record toukhibagi Manung Da Chada taramathoidi Manipur da Oiri haina Geneva da based over Internal Displacement Monitoring Centre IDMC ge global report amana hairi Times of India ge report amana hai IDMC na piba report ke data matung ina Kumja English ngani supna tarani pandage hauzik fawbada internally displaced oiraba missing ase Manipur da thokliba irang asida lanjenari basing asina khwaidagi wangbo oire apunba internally displaced person Lakh Romgi Manung Da yawriba Manipur gi chada taramathoy ase khaidokraba matungda lemhoriba sing asidi isingi chaw nonglei nungshit amade yuha habana maram oiraga mayum makai mangta khiba oire Internal Displacement Monitoring Centre ge report asina hai Mamang Chahida Manipur High Court na Maitai Furup ase scheduled tribe list channaba recommendation thanabaga mari lainana thokkiba order amana maram oiraga Kumja English ingani supna kunhumdoi ge May 3 da Churachandpur ge irang ase haurakibani irang asina maram oiraga lanjenari basing ge marakta kaya amana Manipur manung da leiri aduga kaya amana Mizoram da changjafam lodun leiri masigi apikpa saru kharadi Nagaland amasung Assam da leibasu thengnari haina report asida palle